Oriental Club Kumon Mangzilgi Humpumapan Suba Mapok Kumon Thorap ngasi haunabi matungina pangthokre. Imphal East District ki Kumon Mangzil da leiba club asigi lampakta pangthokiba aduda tarat ngakpigani taruk suba IRB ki commandant suiriba Special Commando gi SP Dr. Sarangthem Ibom Chamadi club asigi President Hizam Pakasanana mathang sidna Chief Guest amadi President Wena Saryaki Thoramaduga Mari Lainana Taruk Suba IRB ki commandant Dr. Sarangthem Ibom Chanahai club asigi humpumapan suba Mapok Kumon lakpada yaifa pauzal piba galoinana club asi miyam gi thogal matam sangna to buer sanu laikai asigi miyam na mato oina hotna duna club asi chawkhonna ba khona si haina mahakna fongdoki mahakna hai haurakliba miro singna lairik lai suning thina tamduna achangba miyoi amamam oina ba khona gadabani haurakliba mahairoi singna mobile phone da ka hena luptuna matam manghan bagi thawong yariba makai tawdaba phai mobile phone sangna yengba sina lairik lai suda concentration piba ngamhande mahairoi singna masada will amaga loinana masana pangthoke khaliba thabak adu ngamnabo khonaba mathoktai haina mahakna makha takhi Thoramaduda club asigi damak achoba thodang lawkiba laikhidraba miyoi singi mafamda haikat laikat tamduna ikai khumna butkhi loinana laikai asigi oina khwaidagi ahal oiraba miyoi singda solamadi angamba shelgi khudol tamduna ikai khumna khi loinana Thoramaduda mahai mashingi lamda thoidok hendokpa mahairoi amadi sana khonabagi lamda thoidok hendokpa singda certificate amadi selgi manasing khusinaduna pungning thawgatkhi nang mi oidribo ai mobile jing ha ngai mu ke mu yeng mu ke sukai de mobile de edit oiraga masi matam mangan basina asuk ke matik mangre legi pattawa kokta pattawa legi sa se concentrate to ngamte ko aduna mobile yeng matam mangan mato wonu aina khange habdo aina ngamgale habdo adu nang namna honaga damne noi nogi calendar ma thamo calendar sida ngasi date 26 ni 26 da ayuk ta pung kya like pa gre nungdang da larik kya pare haidana adumaina tawro koi competition haitare competition khra leisi mathang tawraga degi hojik BSc tamba yaungani MSc tamba yaungani adu meyam su koi pakha thawna bonadana koi competition koi haje kanu ka kiwana te only MPSc ki exam da dang phane ha biwana te lecture leiri ate meyam thari SSC ki exam meyam leiri aduna sum meyam je thana no hona bada koina pam ba yaba making koina guide